ꯁꯥꯡꯒꯤ ꯃꯍꯤ ꯄꯨꯔꯛꯑꯣ ꯑꯥꯒꯤ ꯏꯁꯤꯡ ꯑꯗ ꯑꯗꯨꯝ ꯏꯁꯤꯡ ꯆꯪꯉ ꯂꯩꯕꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯑꯁꯤꯗ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯣ ꯑꯣ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯑꯩꯗꯣ ꯄꯨꯛꯁꯤ ꯅꯥꯕꯒꯤꯀꯣ ꯍꯥꯟꯅꯤꯀꯣ ꯍꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯣꯅꯦꯝꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯔꯤꯕꯀꯣ ꯃꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯆꯠꯇꯣꯏꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯠꯅꯦ LED ꯂꯥꯏꯠꯅꯦ ꯀꯦꯃꯦꯔꯥ ꯏꯁꯇꯦꯟꯅꯦ ꯄꯨꯔ ꯆꯠꯂꯦ ꯑꯗꯣ ꯃꯣꯏ ꯌꯨꯝꯗ ꯑꯦꯔꯦꯟꯖ ꯇꯧꯔꯨꯔꯒ ꯆꯥꯛ ꯆꯥꯕꯒꯤꯗꯣ ꯌꯦꯡꯃꯤꯟꯅꯔꯨꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯠꯄ ꯍꯧꯔꯦꯕꯀꯣ ꯃꯣꯏ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛꯀ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯃꯣꯏ ꯌꯨꯝ ꯌꯧꯔꯦꯀꯣ ꯃꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯗꯧ ꯃꯥꯜꯂꯤ ꯕꯣꯅꯦꯝ ꯀꯥꯏ ꯂꯩꯒꯦ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯔꯣ ꯍꯤꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯁꯦ ꯌꯦꯟ ꯑꯁꯦꯡꯕ ꯌꯦꯟꯂꯣ ꯌꯦꯟ ꯅꯠꯇ꯭ꯔꯗꯤ ꯌꯦꯟꯁꯦ ꯏꯝꯐꯥꯜꯒꯤ ꯌꯦꯟꯗꯨꯔꯣ ꯈꯨꯟꯒꯤ ꯌꯦꯟꯗꯨꯔꯣ ꯅꯪ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯂꯣꯀꯦꯜꯒꯤ ꯂꯣꯀꯦꯜꯒꯤ ꯂꯣꯀꯦꯜꯁꯨ ꯌꯥꯎꯋꯦ ꯂꯣꯀꯦꯜ ꯅꯠꯇ꯭ꯔꯁꯨ ꯌꯥꯎꯋꯦ ꯑꯁ ꯌꯦꯟ ꯀꯌꯥꯅꯣ ꯍꯥꯠꯂꯤꯁꯦ ꯌꯦꯟ ꯀꯌꯥꯅꯣ ꯑꯃ ꯑꯗꯨꯒ ꯂꯣꯀꯦꯜꯁꯨ ꯅꯠꯇꯕꯁꯨ ꯌꯥꯎꯋꯦꯕ ꯁꯤꯗꯤ ꯌꯨꯝꯒꯤ ꯌꯦꯟ ꯅꯠꯇ꯭ꯔꯣ ꯌꯨꯝꯒꯤ ꯌꯦꯟꯅꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ ꯃꯆꯥ ꯄꯣꯛꯇꯧꯔꯦ ꯃꯆꯥ ꯄꯣꯛꯇꯣꯔꯦꯕ ꯄꯣꯛꯂꯝꯗꯥꯏꯗ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯏꯃꯥ ꯈꯣꯏꯅ ꯍꯥꯠꯇꯣꯛꯄ ꯑꯁ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯗꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯆꯥꯔꯁꯤꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯒꯤ ꯑꯦꯔꯦꯟꯖꯇꯤ ꯂꯣꯏꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯕꯣꯅꯤꯝꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯕꯣꯅꯦꯝ ꯀꯥꯏ ꯂꯩꯒꯦ ꯑꯁ ꯆꯥꯔꯝꯗꯥꯏꯁꯤꯗ ꯅꯪ ꯑꯩ ꯈꯪꯍꯜꯂꯒ ꯆꯠꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯩꯔꯕ ꯅꯪ ꯀꯤꯍꯜꯂꯒ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯦꯁ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤ ꯀꯅꯥ ꯂꯩꯕꯤꯒꯦ ꯑꯗꯨꯕꯣ ꯄꯤꯇꯔꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯣꯅꯦꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯀꯧꯕꯤꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯂꯩꯔꯤꯕ ꯃꯊꯦꯜꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯏꯟꯇ꯭ꯔꯣ ꯇꯧꯈ꯭ꯔꯣ ꯑꯁꯤꯅ ꯌꯦꯟ ꯑꯁꯤꯅ ꯈꯪꯅꯕ ꯍꯥꯏꯌꯨ ꯈꯪꯅꯕ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨꯀꯣ ꯊꯕꯤ ꯑꯇꯩꯗꯤ ꯆꯥꯛ ꯊꯕꯤꯒ ꯆꯥꯛꯅꯤ ꯆꯅꯝꯒ ꯌꯥꯔꯦ ꯄꯨꯔꯥ ꯑꯆꯝꯕꯅꯤ ꯉꯁꯤꯗꯤꯀꯣ ꯌꯦꯟꯁꯨ ꯆꯝꯊꯣꯡꯅꯤ ꯑꯗꯨꯅ ꯌꯦꯟꯁꯦ ꯀꯩꯅꯣꯅꯤꯀꯣ ꯄꯨꯔꯥ ꯂꯣꯀꯦꯜꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯦꯟ ꯑꯁꯦꯡꯕꯗꯨꯅꯦꯕꯀꯣ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯌꯨꯝꯗ ꯂꯣꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯦ ꯀꯝꯄꯤꯇꯤꯁꯟꯅꯤꯀꯣ ꯂꯣꯏꯕ ꯉꯝꯕ ꯀꯅꯥꯅ ꯍꯥꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡ ꯇꯥꯔꯦ ꯑꯗꯣ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅ ꯑꯗꯨꯝ ꯇꯧꯔꯁꯦꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯣꯔꯗ ꯏꯊꯟ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯆꯥꯔꯁꯤꯀꯣ Praise the Lord. Hallelujah. Sure. Immersion thang le tu sawe. Musa pina ngamba. Lusido ko ngamba. Sing sa khat hu le amot ko le ayor pi mu ta ni. Puni ra sing sa me sa ku sa na ba ne sing tham le pa long. Ba bang la lo. Nghe cô Cái đó. Ku jam lo. As nang ju ba. Yare. ꯑꯩ ꯍꯧꯔꯒꯦ ꯍꯧꯔꯣ ꯐꯨꯗꯠꯂꯒꯦ ꯍꯥꯏꯅ ꯑꯁ ꯈꯨꯠꯀꯁꯦ ꯐꯖꯅ ꯑꯝꯇ ꯇꯥꯈꯠꯈꯤꯒꯦ ꯈꯪꯅꯤ ꯊꯕꯤꯁꯦ ꯅꯣꯏꯗꯒꯤꯔꯥ ꯀꯥꯏꯗꯩꯅꯣ ꯂꯩꯕꯤꯕ ꯀꯔꯤ ꯍꯥꯏꯅꯣ ꯂꯩꯕꯤꯕ ꯍꯥꯏꯕꯁꯤ ꯏꯝꯐꯥꯜꯗ ꯂꯩꯕꯤꯕ ꯌꯨꯝꯗꯗꯤ ꯂꯩꯇꯕ ꯀꯅꯥꯅ ꯊꯣꯡꯉꯤꯁꯤꯕꯣ ꯅꯪꯅ ꯊꯣꯡꯕ꯭ꯔꯣ ꯕꯕꯥꯒ ꯇꯥꯃꯣꯒ ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯌꯥꯎꯏꯅꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅꯦ ꯁꯤꯅꯤ
ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯊꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯇ꯭ꯔꯤꯞ ꯇꯨ ꯁꯤꯂꯣꯡ ꯇ꯭ꯔꯥꯚꯦꯜ ꯀ꯭ꯂꯕꯅ ꯁꯤꯟꯖꯕ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯗꯦꯠ 8ꯇꯒꯤꯅ 13 ꯐꯥꯎꯕ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 19,000 ꯍꯥꯏꯕꯗꯤ 18,000 ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯗ ꯁꯤꯂꯣꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯏꯕ ꯌꯥꯔꯦꯀꯣ ꯂꯣꯀꯦꯁꯟꯁꯤꯡꯁꯦ ꯏꯂꯤꯐꯦꯟ ꯐꯣꯜꯁ ꯁꯤꯂꯣꯡ ꯄꯤꯛ ꯎꯃꯤꯌꯝ ꯂꯦꯛ ꯋꯥꯠꯁ ꯂꯦꯛ ꯁ꯭ꯋꯤꯠ ꯐꯣꯜꯁ ꯀ꯭ꯔꯤꯅꯣꯂꯤꯟ ꯐꯣꯜꯁ ꯑꯗꯨꯒ ꯔꯥꯏꯅꯣ ꯍꯦꯔꯤꯇꯦꯖ ꯃ꯭ꯌꯨꯖꯝ ꯖꯦꯟꯇꯤꯌꯥ ꯍꯤꯜꯁ ꯗꯥꯎꯀꯤ ꯆꯤꯔꯥꯄꯨꯟꯖꯤ ꯇꯥꯎꯟ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯄꯦꯀꯦꯠꯁꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯣꯇꯦꯜ ꯔꯨꯝ ꯂꯣꯏꯅ ꯌꯥꯎꯔꯦꯀꯣ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯤ ꯇꯨꯔ ꯒꯥꯏꯗ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯑꯦꯟ ꯗꯤꯟꯅꯔ ꯃꯦꯗꯤꯀꯦꯜ ꯑꯗꯨꯒ ꯄꯔꯃꯤꯠ ID ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯤꯟꯕ ꯌꯥꯔꯦ ꯉꯁꯤꯃꯛ ꯁꯤꯂꯣꯡꯕꯨ ꯀꯣꯏꯕ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯤꯃꯤꯇꯦꯠ ꯁꯤꯠꯅꯤꯉꯁꯤꯃꯛ ꯄꯥꯎ ꯐꯥꯎꯖꯤꯟꯕꯤꯔꯣ ꯀꯩꯅꯣ ꯆꯅꯝ ꯌꯥꯎꯔꯦ ꯆꯅꯝ ꯌꯥꯎꯕ꯭ꯔꯥ ꯆꯅꯝ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩꯕ ꯍꯛꯆꯥꯡꯗꯀꯣ ꯆꯅꯝ ꯍꯦꯛ ꯆꯥꯔꯗꯤ ꯅꯪ ꯅꯥꯛꯇ ꯃꯤ ꯐꯝꯃꯤꯟꯅꯔꯣꯏ ꯃꯥ ꯀꯥꯟꯅꯕꯁꯦ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯑꯁꯨꯀꯣ ꯆꯅꯝ ꯆꯥꯁꯤꯟꯈ꯭ꯔꯣꯕ ꯄꯨꯔꯥ ꯐꯨꯜ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯉꯦꯀꯣ ꯅꯪꯅ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯃꯤ ꯊꯦꯡꯅꯔꯗꯤꯀꯣ ꯆꯅꯝꯁꯦ ꯐꯨꯜꯗ ꯆꯥꯁꯤꯜꯂꯦꯗꯅ ꯆꯥꯛꯀ ꯆꯥꯁꯤꯜꯂꯒ ꯃꯨꯠꯇꯨꯛꯄꯗꯤ ꯑꯁ ꯍꯥꯎꯅꯦ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯍꯥꯎꯋꯦ ꯃꯊꯪꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯇꯧꯗꯣꯏꯅꯣ ꯃꯊꯪꯗꯗꯤ ꯈꯪꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯆꯤꯡꯒꯤ ꯁꯥꯛꯇꯤ ꯀꯔꯤ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯟꯁꯨꯔ ꯀꯧꯋꯦꯀꯣ ꯃꯩꯇꯩꯅꯗꯤ ꯀꯔꯤ ꯀꯧꯋꯦ ꯑꯗꯨ ꯅꯪꯁꯨ ꯈꯪꯗꯦꯍꯦ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯍꯥꯏꯕꯕꯨ ꯁꯧꯒ꯭ꯔꯤꯗꯣ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯊ꯭ꯔꯤꯜ ꯑꯩ ꯈꯤꯇ ꯂꯧꯒꯦ ꯇꯪꯈꯥꯏ ꯆꯤꯛꯀꯦ ꯉꯥꯏꯈꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯞꯀꯅꯤ ꯑꯩ ꯇꯧꯒꯦ ꯁꯦ ꯌꯥꯔꯣꯏ ꯂꯤꯛꯄꯩ ꯆꯥꯡꯁꯦꯀꯣ ꯃꯉꯣꯟꯗ ꯈꯤꯇꯪ ꯑꯩ ꯈꯤꯇꯪ ꯁꯥꯡꯕ ꯍꯦꯟꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯩ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯁꯥꯡꯉꯤ ꯁꯤꯈꯛ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯃꯥꯅ ꯂꯧꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯔꯦ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯂꯤꯛꯄꯩ ꯆꯥꯡꯁꯦ ꯃꯥꯒꯤ ꯅꯪ ꯂꯤꯛꯄꯒꯤ ꯀ꯭ꯂꯥꯁꯀꯨꯝꯕ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯟꯅ ꯑꯩ ꯍꯥ ꯀꯩꯁꯨ ꯅꯪꯒꯗꯤ ꯆꯥꯃꯤꯟꯅꯒꯨꯝ ꯆꯥꯔꯣꯏꯗ ꯑꯩꯒ ꯆꯥꯃꯤꯟꯅꯔꯔꯣꯏꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯐꯝꯅꯕꯁꯦ ꯅꯪꯒꯤ ꯃꯅꯥꯛꯇ ꯐꯝꯅꯤꯡꯗ꯭ꯔꯦꯕ ꯑꯆꯥꯕꯁꯦ ꯑꯩꯒ ꯊꯪꯅꯔꯒ ꯐꯝꯅꯤꯡꯗ꯭ꯔꯦꯕ ꯍꯥ ꯏꯟꯁꯥꯡꯁꯦ ꯏꯟꯁꯥꯡꯁꯦ ꯑꯩꯒ ꯄꯨꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯣꯕ ꯅꯠꯇꯦ ꯍꯨꯔꯥꯜꯂꯒ ꯅꯪꯅ ꯑꯩ ꯍꯨꯔꯥꯟꯗꯦꯍꯦ ꯍꯧꯗꯣꯔꯦꯍꯦ ꯃꯥꯏ ꯏꯟꯖꯥꯡꯗꯣ ꯑꯩꯅ ꯈꯔ ꯍꯨꯔꯥꯟꯕꯤꯕ ꯑꯗꯨꯒꯤꯀꯣ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯌꯦꯟ ꯊꯣꯡꯕꯤꯔꯝꯃꯦ ꯑꯩ ꯌꯦꯟ ꯊꯣꯡꯕꯁꯤ ꯈꯪꯗꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯃꯊꯪꯗꯤ ꯅꯍꯥꯟ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣ ꯑꯩ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩ ꯂꯩꯕꯤꯗꯅ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨ ꯅꯪ ꯑꯃꯨꯛ ꯑꯩꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡꯗꯣ ꯍꯪꯉꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯃꯊꯪꯒꯤ ꯍꯤꯟꯖꯥꯡꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯄꯤꯖꯗꯣꯏꯅꯣꯗꯣ ꯃꯊꯪ ꯏꯟꯁꯥꯡꯁꯦ ꯀꯔꯤ
ꯄꯤꯖꯅꯤ ꯄꯤꯖꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯤꯖꯈꯤꯗꯧꯔꯦ ꯀꯣꯏꯁꯟꯗꯣ ꯒ꯭ꯔꯥꯃꯔ ꯂꯥꯜꯂꯦ ꯅꯠꯇꯦ ꯑꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯅꯨꯡꯗꯥꯡ ꯃꯁꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯣꯕ ꯑꯩ ꯃꯊꯪꯗ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯑꯩꯗꯣ ꯉꯥꯄ꯭ꯔꯨꯝ ꯉꯥꯄ꯭ꯔꯨꯝ ꯃꯇꯝ ꯌꯦꯡꯁꯤ ꯌꯦꯡꯁꯤ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯌꯦꯁ ꯍꯥꯏꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯩꯇ꯭ꯔꯗꯤ ꯊꯤꯗ꯭ꯔꯗꯤ ꯈꯪꯗꯦ ꯊꯤꯗ꯭ꯔꯗꯤ ꯂꯩꯔ ꯄꯤꯖ ꯇꯥꯕ ꯌꯥꯏꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯃꯤ ꯁꯤꯕ ꯌꯥꯎꯅꯤ ꯉꯁꯤ ꯍꯥꯎꯔꯦ ꯑꯆꯝꯕ ꯊꯣꯡꯕꯅꯤꯅ ꯇꯞꯅ ꯁꯤꯛꯎꯀꯣ ꯍꯟꯗꯛꯇꯤ ꯕ꯭ꯔꯦꯁꯦꯁ ꯀꯦꯜꯂꯗꯤ ꯁꯤ ꯀꯤꯅꯤ ꯇꯥꯅ ꯁꯦꯝꯕꯤꯔꯔꯣꯏ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯃꯔꯨꯒ ꯁꯥꯏꯒꯅꯨꯀꯣ ꯑꯩꯉꯣꯟꯗ ꯀꯤꯍꯟꯕ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯁꯥꯏꯒꯦ ꯁꯥꯏꯌꯨ ꯃꯃꯥꯡꯗꯗꯤ ꯃꯥ ꯌꯦꯡꯉꯝꯒꯅꯤꯕ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥꯎꯕꯔꯥ ꯄꯨꯛ ꯊꯟꯅ ꯆꯥꯎꯁꯨ ꯍꯥꯏꯗꯦ ꯄꯨꯛ ꯃꯣꯏ ꯊꯟꯅ ꯆꯥꯎ ꯆꯥꯔꯣ ꯆꯥꯔꯣꯏ ꯄꯨꯈꯝꯗꯤ ꯂꯣꯏꯗꯣꯔꯦ ꯌꯥꯝ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯆꯥꯅꯤꯡꯕꯒꯤ ꯍꯥ ꯆꯥꯅꯤꯡꯕꯒꯤ ꯌꯥꯝ ꯍꯥꯎꯇꯦꯗ ꯅꯪꯅ ꯅꯪꯁꯨ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯕ ꯀꯥꯟꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯍꯥꯏꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯌꯦꯗ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯣ ꯁꯤꯗꯣ ꯅꯥꯕ ꯁꯤꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯁꯤꯗꯣ ꯅꯥꯏꯌꯦꯕ ꯀꯔꯤꯔꯣ ꯑꯁꯤꯗꯣ ꯌꯥꯗꯣ ꯁꯤ ꯃꯅꯨꯡꯗꯣ ꯊꯤꯜꯂꯦꯕ ꯑꯗꯨꯒꯤ ꯆꯥꯕ ꯌꯥꯗꯦꯕ ꯅꯍꯥꯟꯈꯩ ꯍꯧꯖꯤꯜꯂꯛꯑꯦ ꯃꯥ ꯑꯩꯗꯣ ꯁꯤꯁꯦ ꯇꯨ ꯁꯤꯒ ꯇꯔꯥꯗꯣ ꯊꯤꯜꯂꯒ ꯍꯧꯖꯤꯛꯇꯣ ꯆꯥꯛꯁꯨ ꯆꯥꯕ ꯉꯝꯗꯦꯕ ꯆꯥꯕ ꯉꯝꯗꯕ ꯈꯨꯠꯅ ꯄꯨꯁꯤꯜꯂꯤꯁꯤ ꯌꯥꯝꯗꯦꯅꯦ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯑꯩꯗꯣ ꯁꯤ ꯅꯥꯕꯒꯤꯀꯣ ꯍꯥꯟꯅꯀꯣ ꯆꯥꯕ ꯉꯝꯗꯕ ꯑꯁ ꯀꯣꯛꯁꯨ ꯃꯥꯒꯤ ꯗꯥꯏꯂꯣꯛꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕꯗꯣ ꯃꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯌꯥ ꯊꯤꯜꯂꯦ ꯍꯥꯏꯕꯗꯣ ꯀꯣꯛꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯇꯨꯅꯦꯕ ꯑꯩꯅ ꯔꯤꯚꯦꯟꯁꯅꯦꯕ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯣꯛꯁꯨꯀꯣ ꯇꯨ ꯀꯣꯛꯁꯨ ꯆꯤꯛꯑꯦꯕ ꯑꯩꯗꯣ ꯄꯨꯈꯝꯗꯤ ꯂꯣꯏꯅ ꯄꯨꯈꯝꯗꯤ ꯆꯥꯔꯨꯅꯨꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ
เอ้ยมาดูจิกันก็จีน่ะอูนะดินั่นKuran video lôi ra xa cái cháu Không gì là ghé. Mà xíu. Ai cái blog xe. Anh ngon đã sự PO ba. subscribe to PO ba có. Nam bữa em kia subscriber thao cháu che hồi 13 ke ada muk lai ma do ma le kwa tin sa pa ado chi video na support taw bi mo bonem gi go ngam na di bonem na tonga na hang gi bu da tonga ta gi daw rai na khan bu do khan bi ga no kwa de mai su sum wa khan do ngai je ga na mai su man hang de ga de kwa adu du gi kai su ta roi akhoi adum kai su lam na roi Peter su adum yawi akhoi da su adum yawi bonem gi da su adum yaw ga ni Nó coi là Jaki Easter Sunday gi blog ke nang gi oi do ba Rock full blog ko ani mang nang namu ko yai ko Hả? Nó nắm ra cơ qua. hoi ni ai phone da nam bi gi ne Nó chứ. Ai cái phone đó có. Nó nằm phù ra cơ. Nắm điều ba. nang yaw rồi da ba Giao rồi. Giao cái này. Sang se kaya ngai ta ba Jang lau thau ai na ngak lau lai le Jang mahi lai ta ba mahi pu ha yo amoda jang mahi pra pu ha mahi yaw de ba ma pang di are Mà. Anh chưa đến nữa. anju ha yo Anh chưa. Cái nó băng ra ba găng kìa. amu ga ha yo ma tai lon ha yo Ê. jang mahi pu ha yo Sang gì mà hi pura ơi. Hả? anju wa anju to na wa anju to Dạ đó. Tụi mình là lệ. Alma hai de nang ta ba ji anh hai bu ta ba na tro hai wa anju to hai fro Dân cái này hay ra đi. Mà có sự pháp ta nè. Ai sự pháp ta đấy. Ai nào ngang được à. ni si ba yam ne ngai đi ba Ngay đi. Bụng ninh sẽ. Đúng chứ. ka di matang no bung ning Karaoke có. Singer 오이바 누파도. yes 나때 고다르도. koda ko bro nang na ka di ko do ba 바코 고다르도. adu hai yo ahan da respect le na hai ga da ba ko maring lon da o sunu ma che lon da o sunu khai ro ba dum ai na dum chen do ka ni ba khang ba thank you sắc đi là cái dầm nè ai trang khăn ngoài tao bằng cái xí đồ đi đi 나 지금 불풀 다 저래만. aku ko da ko 바코 고다. 근데 보냄 기 이세 부톡 키부터 ai yamba 바달 거다 마 부수 얌 타갈리 아디 나나 이나우 아니부 이바니부 농시 베베다마 비터 아코이 홍시부 농시 베베다마 만 이세 아마서 부톡 뻥 감자래
ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯉꯥꯏꯈꯣ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅꯤꯀꯣ ꯄꯇꯛ ꯄꯇꯥꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯍꯦꯛ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯔꯛꯈꯤꯕꯁꯦ ꯃꯥꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯁꯛꯆꯈꯤꯕ ꯏꯁꯩꯗꯨꯁꯨ ꯏꯌꯥꯝꯕ ꯄꯇꯔ ꯀꯣꯗꯥꯒꯤ ꯏꯁꯩꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯕꯣꯅꯦꯝꯒꯤꯗꯤ ꯃꯥꯗꯤ ꯀꯟꯖꯤꯟꯅꯤ ꯀꯖꯤꯟꯅꯤꯀꯣ ꯒꯟꯖꯤꯟ ꯀꯖꯤꯟ ꯍꯥꯏꯗꯨ ꯈꯪꯕ꯭ꯔꯥ ꯑꯦ ꯇꯥꯔꯦ ꯚꯥꯞ ꯂꯥꯟꯅ ꯈꯪꯉꯦ ꯀꯖꯤꯟ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅꯦ ꯍꯥꯏꯕ ꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩ ꯏ ꯀꯥꯗꯧꯔꯦꯀꯣ ꯏꯁ ꯀꯖꯤꯟ ꯍꯥꯏꯗꯤ ꯅꯪ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯄꯇꯔ ꯀꯣꯗꯥꯁꯦ ꯃꯥꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯐꯔꯝꯃꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯇꯔ ꯀꯣꯗꯥꯔ ꯃꯥꯒꯤ ꯃꯉꯣꯟꯗ ꯐꯤꯔꯣꯟ ꯁꯤ ꯀꯔꯤꯔꯣ ꯍꯥꯏꯔꯣꯅꯦ ꯐꯤꯔꯣꯟꯁꯨ ꯂꯩꯔꯒ ꯃꯉꯣꯟꯗ ꯄꯤꯒꯅꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯎꯝ ꯃꯥꯅ ꯁꯦꯝꯕꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯝꯅ ꯇꯧꯋꯦꯕ ꯄꯇꯔ ꯀꯣꯗꯥꯅ ꯎꯝ ꯑꯩꯒꯤꯗꯤ ꯅꯪꯅꯁꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯒꯤꯅꯣ ꯐꯨꯔꯤꯠ ꯂꯩꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯩꯗꯨꯗꯤ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯇꯞꯅ ꯉꯥꯡꯅꯁꯤ ꯑꯗꯣ ꯄꯇꯔ ꯀꯣꯗꯥꯅ ꯍꯥꯟꯅ ꯂꯩꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯥ ꯏꯁꯩ ꯄꯨꯊꯣꯛꯄꯒꯤ ꯑꯩꯒꯤ ꯑꯗꯨ ꯑꯩ ꯅꯪꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕ ꯄꯤꯇꯔ ꯏꯕꯥꯅꯤꯗꯅ ꯀꯔꯤꯒꯤ ꯂꯩꯗꯕ ꯅꯠꯇꯦ ꯅꯪ ꯏꯁꯩ ꯄꯨꯊꯣꯛꯔꯗꯤ ꯂꯩꯔꯅꯤ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯂꯩꯔꯣꯏ ꯉꯥꯏꯈꯣ ꯑꯗꯨꯗ ꯄꯣꯏꯟ ꯈꯔ ꯌꯥꯎꯔꯤ ꯏꯁꯩ ꯄꯨꯊꯣꯛꯑꯗꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯦꯜꯕꯝꯁꯦ ꯇꯣꯛꯄ ꯐꯤꯕꯝꯅꯤꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗ ꯄꯇꯔ ꯀꯣꯗꯥꯅ ꯍꯥꯟꯅ ꯂꯩꯗꯣꯏꯗꯤ ꯀꯔꯤꯒꯤꯅꯣꯕ ꯃꯉꯣꯟꯗꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯤꯁꯦ ꯇꯥꯏꯕ ꯄꯤꯁꯤ ꯇꯥꯏꯕ ꯃꯥꯒꯤ ꯐꯥꯔꯁ ꯄꯨꯊꯣꯛꯄ ꯏꯁꯩꯗꯣ ꯑꯗꯣ ꯄꯤꯇꯔ ꯏꯕꯥꯅꯤꯅ ꯅꯪꯕꯨ ꯀꯣꯏꯄꯨ ꯄꯨꯕꯗꯤ ꯅꯨꯡꯁꯤꯗꯕ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅ ꯀꯔꯤꯒꯤ ꯂꯩꯗꯕ ꯃꯇꯝ ꯄꯩꯁꯥꯁꯦ ꯋꯥꯠꯂꯤ ꯑꯩꯉꯣꯟꯗꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯥꯒꯤꯅ ꯄꯩꯁꯥ ꯂꯩꯅꯤꯡꯉꯥꯏ ꯂꯩꯕꯅꯦꯕꯀꯣ ꯅꯪꯉꯣꯟꯗꯁꯨ ꯂꯧꯕ ꯇꯥꯕ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗꯁꯨ ꯂꯩꯇꯕ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯂꯩꯔ ꯄꯇꯔ ꯀꯣꯗꯥꯗ ꯑꯃꯨꯛ ꯂꯩꯕꯤꯗꯣꯏꯕ ꯃꯤ ꯉꯁꯤ ꯃꯤ ꯁꯤꯅꯕ ꯌꯥꯎꯅꯤꯀꯣ ꯐꯩ ꯇꯧꯅꯤꯗ ꯑꯩꯅ ꯁꯨꯝ ꯅꯣꯛꯁꯦꯅꯀꯣ ꯀꯥꯞꯄꯛꯀꯦꯀꯣ ꯌꯥꯕ꯭ꯔꯥ ꯈꯔ ꯍꯥꯞꯄꯨꯔꯥ ꯍꯥ ꯍꯥꯞꯀꯅꯨꯗ ꯃꯦꯝ ꯃꯥꯅ ꯄꯇꯔ ꯀꯣꯗꯥꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃ ꯂꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥ ꯄꯤ ꯇꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯒꯤꯐ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯐꯥꯗꯔꯁ ꯗꯦꯗ ꯌꯦꯁ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯒꯤꯐ ꯄꯤꯕ ꯆꯠꯀꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯄꯤꯕ ꯂꯣꯏꯔꯒ ꯃꯊꯪꯗ ꯑꯩ ꯄꯩꯁꯥ ꯂꯩꯔꯤꯉꯩꯗ ꯂꯩꯔꯀꯥꯟꯗꯀꯣ ꯂꯩꯇ꯭ꯔꯗꯤ ꯈꯪꯗꯦ ꯂꯩꯇ꯭ꯔꯗꯤ ꯈꯪꯗꯦꯕ ꯑꯗꯨꯁꯨ ꯃꯦꯕꯤꯅꯤꯅꯦ ꯏꯪꯂꯤꯁꯀ ꯊꯦꯠꯆꯔꯔꯣꯏꯗ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯀꯖꯤꯟ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯔꯛꯏꯗꯨꯅꯤ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯃꯔꯤꯡ ꯑꯍꯟꯅ ꯄꯣꯠ ꯌꯣꯟꯕꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯌꯥꯅꯣ ꯁꯤꯕꯨ ꯍꯥꯏꯅ ꯍꯨꯝꯐꯨ ꯑꯣ ꯅꯤꯐꯨꯅꯤ ꯍꯥꯏꯕꯀꯣ ꯅꯤꯐꯨꯅꯤ ꯍꯥꯏꯕꯗꯨꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯕꯣꯛ ꯏꯃꯥꯁꯦ ꯌꯥꯝꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯨꯝꯐꯨ ꯄꯤꯔꯝꯃꯒꯦ ꯍꯥꯏꯕꯀꯣ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯅꯤꯐꯨ ꯄꯤꯌꯨ ꯍꯥꯏꯌꯦ
ꯄꯩꯁꯥ ꯃꯁꯤꯡꯗꯣ ꯈꯪꯗꯕꯒꯤꯀꯣ นิꯐꯨ ꯍꯥꯏꯕꯒ ꯍꯨꯝꯐꯨ ꯍꯥꯏꯕꯁꯦ ꯈꯦꯠꯅꯕ ꯑꯗꯨꯒꯤ ꯆꯥꯁꯤꯜꯂꯣ ꯍꯪꯉꯣ ꯀꯩꯅꯣ ꯂꯣꯏꯔꯕꯣ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨꯗꯩꯗꯤ ꯍꯅꯨꯕꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯎꯝ ꯈꯪꯕ꯭ꯔꯥ ꯆꯦꯟꯕꯗꯩꯗꯤ ꯑꯦ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯅꯦꯕ ꯐꯔꯛ ꯇꯥꯅꯤ ꯉꯥꯡꯒꯅꯨ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯡꯕꯁꯦ ꯎꯝ ꯌꯥꯝ ꯕꯦꯔꯥ ꯀꯥꯕ꯭ꯔꯥ ꯎꯝ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯡꯕꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯦ ꯀꯛꯊꯠꯂꯒꯦ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯕꯤꯗ ꯑꯣꯏꯅ ꯉꯥꯡꯉꯁꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯕꯤꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯉꯥꯡꯉꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯗꯁꯨ ꯀꯔꯤ ꯇꯧꯔꯦ ꯌꯥꯞ ꯀꯦꯜꯂꯕ ꯕ꯭ꯔꯦꯁꯦꯁꯅ ꯁꯤ ꯆꯤꯛꯄ ꯎꯟꯁꯥꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯍꯥꯞꯄꯒꯤ ꯀꯣꯝꯄꯥꯛꯇꯨꯗ ꯆꯥꯛꯅꯕ ꯂꯩꯌꯦ ꯑꯗꯣ ꯕꯣꯅꯦꯝꯅ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯀꯧꯈ꯭ꯔꯦ ꯃꯊꯪꯗ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯄ꯭ꯔꯨꯝ ꯄꯤꯖꯒꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯪꯁꯨ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯍꯥꯏꯈ꯭ꯔꯕꯣ ꯑꯁ ꯅꯣꯏ ꯊꯣꯡꯅꯥꯎꯁꯤꯗꯤ ꯁꯤꯗꯤ ꯏꯁꯤꯡ ꯐꯖꯅ ꯆꯪꯒꯅꯤ ꯁꯤꯗꯤ ꯑꯥꯒꯤ ꯏꯁꯤꯡ ꯑꯗ ꯑꯗꯨꯝ ꯏꯁꯤꯡ ꯆꯪꯉ ꯂꯩꯕꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯑꯁꯤꯗ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯣ ꯑꯣ ꯀꯔꯤꯅꯣ ꯃꯥ ꯅꯣꯛꯅꯤꯡꯕꯗꯤ ꯃꯥ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯈꯪꯗ꯭ꯔꯤꯕꯀꯣ ꯄꯣꯠꯁꯦ ꯁꯤ ꯅꯣꯏ ꯁꯤꯒꯤ ꯏꯁꯤꯡ ꯆꯪꯉꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯦꯡꯉꯣꯕ ꯊꯣꯡꯅꯥꯎꯒꯤ ꯏꯁꯤꯡ ꯆꯪꯉꯤꯁꯦ ꯃꯇꯣꯟꯒꯤ ꯁꯤ ꯍꯦꯛ ꯊꯤꯡꯗꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯏꯇꯩꯃꯒꯤ ꯐꯤꯁꯦ ꯆꯣꯡꯒꯅꯦꯕ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ ꯑꯩ ꯏꯀꯥꯗ꯭ꯔꯥ ꯇꯧꯒꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯁꯨ ꯇꯣꯛꯑꯦ ꯍꯣꯏꯅꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯆꯥꯛ ꯀꯣꯟꯅꯔꯕꯣ ꯆꯥꯛ ꯀꯣꯟꯅꯔꯕꯣ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯃꯈꯥꯗ ꯅꯪꯅ ꯂꯧꯔ ꯆꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯆꯥꯒꯅꯨꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯦꯗ ꯀꯩꯅꯣ ꯆꯥꯛ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯞꯄꯒꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯞꯄ꯭ꯔꯥ ꯅꯠꯇꯦ ꯆꯥꯛꯇꯤ ꯅꯪꯉꯣꯟꯗ ꯍꯥꯞꯄ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯉꯥꯏꯈꯣꯀꯣ ꯑꯩꯁꯨ ꯌꯦꯡꯈꯤꯒꯦ ꯅꯠꯇꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣꯕ ꯅꯪꯅ ꯋꯥꯔꯤ ꯑꯁꯤꯗ ꯆꯥꯔꯒ ꯑꯩ ꯈꯪꯉꯦꯕ ꯅꯪꯅ ꯂꯧꯈ꯭ꯔꯕ ꯑꯩ ꯎꯍꯧꯔꯦꯕ ꯑꯩꯅ ꯂꯧꯋꯦꯕ ꯍꯥꯏꯖꯤꯟꯅꯅꯨ ꯑꯗꯨ ꯂꯧꯗ꯭ꯔꯁꯨ ꯀꯅꯥꯅ ꯄꯤꯁꯤꯟꯅꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤ ꯕꯣꯅꯝꯅ ꯀꯧꯕꯁꯦ ꯑꯩ ꯀꯣꯛ ꯆꯤꯛꯂꯒ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯂꯒ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯌꯥꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯆꯥꯕꯗꯤ ꯉꯝꯗꯕ ꯃꯥ ꯗꯥꯏꯂꯣꯛꯅꯤꯀꯣ ꯁꯤꯗ ꯅꯝꯔꯒꯦ ꯅꯝꯒꯅꯨꯍꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯁꯥꯔꯛꯀꯅꯨ
Bà anh còn đấy phao xả là đi năng năng một chiếc quay bên nupi đột phè rồi năng một nupi một quay đâu bỏ Quay đi nè. quay ra Quay bắt chừa với coi giờ bắt chừa với khăn đi ấy đi. nó tên năng một chiếc phao em ăn tao có để đi à rồi à em next block xe năng nupi đột phụ thuộc cái đâm này có chiếc quay đây nè nãy giờ đi nupi tu đập phần nào đúng một lẻ đấy con Quần đi năng lâu rồi. Ấy thẩm minh ra nè tè. Mà xin nè tè. Ấy phone ama lấy kìa. mày cổ kiểu kém hoàng gì đó nupi quay rồi phone lấy bi đấy Này cô. cái ra nó phone gì à Nang phải rồi ạ. nupi nasi ulan nupi phone taro pada gì cái thằng gì à con video lại xem thu nào lâu không đó không đó lo lo không một Này cô. sao sao cái nó খাবাই থাকে হারো হ্যাঁ cái nó vậy cái nó đang chạy chứ maru maku đâu thu đâu nè Mà cô đi vào xuống vào đó nè. Nang cái gì cha bây giờ maku đâu rồi béo về ai hay vậy nang musik cha bây giờ xin nó trò ha semen tàu nó trò xí xe mà lâu thuốc bây giờ đi bạn nè tè. À xin sao? Này cô. này cô semen lâu thuốc bạn semen à Aduh lah topang ngam deh. cái nó Aduh nasal peta pak. Hau re. Nyam hao đấy mesti bọn em là sao có bị ba ai làm ngoài giờ đấy aduh đi mam next block ta múc thành nào chứ ngana ngapun oh ya ngapun pizza doi ni aduh ya múc ngày mình rồi sẽ qua aduh đi ngasih kau nanti Goodbye.